Kayana Khanna Yaitokuna Lakiva India ge astronaut Suvansu Sulka Yauba AXIOM-4 space mission ngasi mai Paakna Thagatkhre. AXIOM-4 mission ngasi Falcon 9 rocket na puriba SpaceX ki Dragon spacecraft ka loinana ngasi numitung mamatong minute ama chatpa matamda USA gi Florida da leiba NASA gi Kennedy Space Center dagi mai Paakna Thagatkibani. Spacecraft asida India ge astronaut Suvansu Sulka ga loinana Poland amasung Hungary dagi amamam yauna NASA gi hanagi astronaut amaga puduna International Space Station ISS da tunglagadabani. Makoina ISS da leidingaida human research, art observation, life, biological and material science da meeting thamduna scientific experiment humpu hena pangthokani. Amaramda Dragon spacecraft ki oina mission asigi ahanba flight oiri aduga Falcon 9 rocket ki first stage booster gina anisuba flight ni. Flight asigi stage separation toraba matung Falcon 9 gi first stage booster asi Florida gi Cape Canaveral Space Force Station da leiba landing zone 1 da amuk halaktuna landing tawgani. Axiom 9 mission gi space flight asi private space flight ni amadi Axiom Space, SpaceX amasung NASA na puna operate tawgani.